Masagi majati miyamda proxy army sizinaduna miyambu namsinnaba hotnaba leng otpa ngamhandaba madi otnaibagi thawong chathaba asi malemda India khaktamak oiramgani narco-terrorists haiba asi tasengna kanano hairabadi India na chakthung hullaga thamba khutlai paiba terrorist sing adubuni makoina miyamda onsinduna nongmai kaphalli amadi miot minei chathari haina UCM gi president YK Dhiren na fongdokre wafam asi United People's Front Manipur UPF na sinduna Eikhoi Amuk Hanna Khuntaklaroisi haiba pandamda chatharakliba chahi taret Khuntakpa ningsing thoramge manung channa motorcycle rally paujel puduna mafam kayada chatpagi manung channa Wabagai Lamkhai da pangthokpa miyamgi mifam amada fongdokhibani ngasi Moirang College tagi lamthakiba paujel puba motorcycle rally adu kumbi kaithel wangu lamkhai Wabagai kaithel kakching kaithel wangjing kaithel thobal kaithel yairipok kaithel kongba kaithel fauduna lakpaga loinena miyamgi mifam amadi street corner meeting na chingba pangthoklaba matungda Manipur College Singjamei da lamthungki khongchara dubu hianglam Wabagai meira paibi singna Wabagai Lamkhai da okduna pukning thaugatpaga loinena miyamgi mifam pangthokhi maduda UCM gi president YK Dhiren na hai Manipur na India gi sarukama oiraba matungda kari fibamda lairibage haiba asi naina minasi thokliba iranga sida oiriba fibam singasi aikhoina khangminaba changi India gi citizen oiriba aikhoida lengakna thadokpa proxy army singna otnai hanba masagi lengaki makhada lairiba miyamda mafam amadagi hendok handana thamba yeknabagum khanba asi malamgi manungda India lengak asi khaktani narco-terrorists haiba asi tasengna kanano hairabadi India na chakthung hullaga thamba khutlai paiba terrorist sing adubuni makoina miyamda onsinduna nongmai kaphalli amadi miot minei chathari asigumba kaya asi aikhoina khangminaraga thengnaminaba changi haiki mahakna makhata na hai Manipur da English ngani kunhumdoi midagi thorakliba iranga sida kana yausanbage kanana lona thupna mateng pangsilli yeknaba asi kanano haiba khangdok patangai fade madu khangna thabak tawdragadi aikhoi masel loina amaga onsinnaduna Manipur kangkhong chaigani Indiana aikhoi gi leiriba wathok sing asigi solution puraknaba hotnagani haina ngaibagi mahutta aikhoi isana hotnaba mathau tai aikhoi masel khatnanaba mapangal kalaba force singna thawaina hotnarakli chahi taret Khuntakpa matau karamna thoki haiba du ningsingduna aikhoi yeknabagi langda thudanaba Manipur kannabagi amatta oina hotnaminasi haiki mifamadуда UPF Manipur gi president Nongthomam Rupachandra advisor W second Khomdram Ratan Lamkhai Lairembi nupi chawkha thoranglup hianglam Wabagai gi president Yumnam Ongbi Mangi Debi amadi member Chongtham Ongbi Sana Halyauna Wabagai amadi hianglam Meira Paibi gi miyoi kayasu sarukyakhi khongchat sing aduda Eikhoi Amuk Hanna aikhoi gi tungi laibak leblesi yelawmi sing yapunba Manipur khunai semlesi long live Manipur long live UPF haiba kholau kayasu lauki Bharat ki state amoina leiraba people samoina leiraba matung sinanga si aikhoi lengak na thadokpa proxy army singaduna ma ki lengak adu ki praja singa si ot nehanba kachani no makam da miyoi bi human right mangalakpa asi lakpa matamda India go menanga si power kari gumba mata haiba mamdaba narco-terrorism madu kana no haiba taragadi India na paisa thadaraga adum laba bakoi da sathak bilaga thamba nomai paiba to terrorism ado maduna aikhoi mission miyam do onsen laga nomai kaphan garganda aikhoi si da miyot mili chathabaleba adum laba government aduna thadokpa proxy army singuna kolhanba adum laba lepak ase India khatani aise thamjalieba India ki toman do youth me amra lakbe do kai to da masi resolve tawna mo na kana aise aikhoi na mang mong thokte